ꯑꯩꯅ ꯋꯥ ꯑꯃ ꯍꯥꯏꯕ ꯌꯥꯗꯦ ꯍꯥꯏꯕꯒꯨꯝꯅ ꯑꯩꯒꯤ ꯅꯨꯄꯤꯗ ꯈꯨꯠ ꯊꯥꯕꯒꯨꯝꯕ ꯏꯀꯥꯏꯕ ꯈꯪꯗꯕ ꯅꯃꯥꯏꯗꯣ ngasi aigi leng manadaba aigi ikha taba aigi inaw am lengon da kai hore ena aina magla aw mukna tor chi phun le haina ngasi kana tawbuno madugi mi do achoba mi do ampung mani ikai ba khangdam han mayam haino da lenga manaba da mana mukabila tawgi de leitraga magi makha tabda adu magni nangon de hena solaba nupi do bo nangna haibe yade nangna tawbi yade haina khut thabagi kari artano islam na nupi da poba hak am go pi de ha yaha takki piba am khaktangi madugi hak adu haktani lekin aikoi ngasi phuri ba mawng ngasi islam ngasi ejazat pide ikodi sasen hui hodong hatbugumna mamai mamit kai ba koi makom ko tek pong igi nupi de phubiri kya nang ikai ba khangdabra allah ke nabi ne harmi dunya da khwai dagi fattaba mi adudi adum lob nupa aduni magi matu dur makut tharba mi ado khwai dagi fattabuni nangon dagi ne sole khangaba mi aduna nang kari gi damak tanu kut thabiri ba adu nang ngasi nusi ne tawdaba na tabra hayo ba are bhai